खुरुमजरी थबकी पाउ मिटिंग ताबीरिबा सिंबु लिंथोई खोइरोमना तरामना उपचरी ngasi gi thabaki pauda Manipur Civil Service Combined Competitive Exam Prelim lising ani kunithoi pangthokpaga loinana ahangba pham khara logadori famsing adudi MCS 2 gi masing 18 MPS 2 gi masing 15 MFS 3 gi masing 10 SDC 19 amasung MSS 3 gi 15 ni Mahigi tha graduate oigadabani masagi chahi kunmathoi dagi kunthra fawbagi manungda leiba oigadabani adumapu government gi leiriba chatna kanglon gi matung ina khara makhai di komthokani online gi khuthangda registration tawba yagani exam asi gi center na Imphal da oigani exam pangthokadaba numit amadi tarik athuba matamda lauthorak lagani registration tawba gi aroiba numit January 13 phawbani Indian Postal Circle gi ahangba pham khara lognabagi damak matik charaba candidate sing kauri logadoriba pham adudi Gramin Dak Sevakni mahigi thak metric pass tawbaga loinana masagi chahi 19 dagi nifu phawgi manungda leiba oigadabani pham asigi damak apply tawningba candidate singna February gi 13 phawgi manungda online registration tawba yagani exam pangthokadaba mapham amadi matam athubu matamda lauthoraklagani Intelligence Bureau gi Security Assistant Executive Amadi Multitasking Staff General gi ahangba pham khara kauri post ani asigi damak punna miyoi lising amaga chatruk humbutra manga logadori thabak asibu apply tawningba miyoi singna masagi chahi 19 dagi 19 phawgi manungda leiba amadi mahigi thak matriculate oigadabani thabak asigi apply tawningba miyoi singna February 13 phawgi manungda online registration tawgadabani exam center na Imphal da oigani exam pangthokadaba matam athuba matamda lauthoraklagani Central Industrial Security Force CISF ki constable ki firm khara logadori firm sing asi apply tawningba miyoi sing gi chahi 19 dagi 19 phawgi manungda leiba oigadabani loinana post asi gi damak saruk yagadaba candidate sing adugi mahigi thak matriculate oigani online registration tawbagi aroiba tarik February 19 oigani exam asigi center Imphal da oigani adumapu exam pangthokadaba tarik amadi tarik athuba matamda lauthoraklagani SSC gi multitasking staff amadi Havildar CBN gi firm khara logadori firm sing asibu apply tawningba candidate singna masagi chahi 19 dagi 19 phawgi manungda leiba oigadabani Masagi mahigi thak matriculate oigadabani thabak asigi damak online registration tawbagi aroiba tarik chahi asigi February 13 phawbani exam asigi center na Imphal Churachandpur amadi Ukhrul da oigani Life Insurance Corporation of India LIC gi apprentice development officer gi firm khara logadori thaba asigi damak apply tawningba candidate singi mahigi thak graduate oibaga loinana masagi chahi 19 dagi 13 phawgi manungda leiba oigadabani thaba asigi damak online registration tawbagi aroiba tarik tha asigi 13 ni amadi examination gi tarik na chahi asigi February 13 dagi 10 phawba oigani Central Reserve Police Force CRPF ke Assistant Sub Inspector ASI Stenographer Chamani Fuhumdoi amadi Head Constable Ministerial gi post lising amaga chahum tara manga logadori posting asigi damak apply tawningba candidate singi mahigi thak 10+2 oigadabani loinana online registration tawbagi aroiba tarik tha asigi 15 phawbani exam center Imphal amadi Ukhrul da oigani examination gi tarik na chahi asigi February gi 19 dagi 19 phawb oigani Valor Institute of Technology ge Engineering ge entrance examination chahi asigi April 13 gi 19 phawba Imphal da pangthoklagani entrance exam asida saruk yaningba candidate sing masagi chahi 19 subaga loinana 10+2 exam thariba amadi pass tawkhraba miyoi sing oigadabani Jawaharlal Navodaya Vidyalaya JNV da class 6 tamnabagi selection test chahi asigi April 15 da Imphal da pangthokadori test asida saruk yaningba singna tha asigi 13 phawbada online registration tawgadabani masagi chahi 9 dagi 12 subaga loinana class 5 pass tawbaga loinana ngapigani chahi 9 dagi 12 subaga loinana class 5 tawba pass tawba natraga tamliba candidate singna apply tawba yagani Mathakta pijakhriba thabaki pau sing asigi akuppa marol Imphal West ki Babu Parada leiba job center degi khangba yagani
ngasi gi oinadi thabaki pau matang asida loisinjari mityeng tabiribasingbu amuk hanna khurumjari.